ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯡꯊꯤꯜ ꯑꯣꯏꯔꯕꯁꯨ ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯆꯤꯡꯋꯥꯏ ꯃꯇꯦꯛ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯁꯝꯕꯜ ꯈꯥꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯄꯨꯛ ꯊꯥꯛꯅꯅꯕ ꯑꯣꯏꯅ ꯍꯤꯡꯒꯣꯜ ꯑꯗꯨ ꯀꯣꯏꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯋꯥꯕ ꯈꯪꯗ ꯍꯣꯠꯅꯔꯤꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯂꯥꯏꯔꯖꯔꯕꯁꯨ ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯦꯜ ꯄꯥꯏꯕ ꯌꯥꯝꯅ ꯁꯥꯖꯅꯤꯡꯕꯗ ꯅꯠꯇꯅ ꯑꯍꯥꯎꯕꯗ ꯆꯥꯖꯅꯤꯡꯕ ꯑꯣꯏꯕꯅ ꯁꯨꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯉꯝꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯍꯣꯠꯅꯖꯩ ꯊꯣꯝꯕꯅ ꯑꯩ ꯅꯨꯄꯤ ꯉꯁꯤꯗꯤ ꯃꯥꯏꯔꯦꯟꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯀꯣꯕꯤꯒꯁꯦ ꯄꯨꯗꯨꯅ ꯌꯣꯜꯂꯨꯁꯤ ꯃꯄꯥ ꯌꯥꯝꯅ ꯄꯨꯒꯨꯝꯁꯤꯗ ꯑꯔꯨꯝꯕ ꯄꯣꯠ ꯉꯥꯛꯇꯒ ꯑꯣꯏꯁꯤꯜꯂꯦ ꯏꯕꯥꯅꯤꯁꯨ ꯂꯨꯝꯕ ꯌꯥꯕ ꯂꯨꯝꯂꯦ ꯁꯟ ꯑꯅꯤꯁꯤꯅ ꯆꯤꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯨꯕꯗꯣ ꯌꯦꯡꯕ ꯉꯝꯗꯦꯕ ꯍꯩ ꯁꯟ ꯍꯥꯏꯁꯤꯗꯤ ꯑꯋꯥꯕ ꯈꯪꯄꯣꯟꯇꯦꯅꯦ ꯑꯔꯨꯝꯕꯗꯨꯗꯕꯨ ꯄꯨꯅꯕ ꯍꯥꯏꯗꯨꯅ ꯁꯟ ꯒꯥꯔꯤ ꯍꯥꯏꯗꯨꯅ ꯁꯦꯝꯂꯝꯂꯤꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯇꯝ ꯃꯥꯡꯈꯩ ꯆꯠꯂꯒ ꯄꯣꯠ ꯈꯖꯤꯛ ꯄꯨꯔꯕꯗꯤ ꯀꯩ ꯀꯥꯟꯅꯅꯤ ꯍꯣ ꯑꯗꯨꯒꯤ ꯋꯥꯇꯁꯨ ꯅꯠꯇꯤꯌꯦ ꯆꯤꯡꯃꯥꯏ ꯑꯉꯝꯕꯁꯤꯗꯒꯤ ꯊꯧꯊꯕꯗꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯂꯣꯡꯁꯤꯜꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅꯅꯤ ꯄꯨꯕꯒꯤ ꯋꯥꯗꯤ ꯌꯥꯝ ꯄꯨꯔꯤꯈꯩ ꯀꯥꯟꯅꯗꯣꯏꯅꯤ ꯑꯩꯁꯨ ꯈꯪꯏ ꯁꯦꯜ ꯈꯔ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯡꯁꯤ ꯇꯦꯛꯂꯕꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯑꯁꯨꯛ ꯀꯨꯏꯅ ꯁꯟ ꯒꯥꯔꯤꯗ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯡꯁꯤꯟꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯍꯣꯏꯁꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯑꯅꯤꯗꯨ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯂꯂꯣꯟ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯁꯍꯔꯒꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯇꯣꯝꯕꯤꯅ ꯃꯄꯥ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯌꯧꯔꯒ ꯃꯥꯒꯤ ꯀꯨꯕꯦꯔ ꯍꯥꯏꯗꯨꯒ ꯑꯃꯨꯛ ꯈꯟꯅꯔꯛꯀꯅꯨꯀꯣ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦꯕ ꯑꯃꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯅꯕ ꯍꯣꯠꯅꯖꯕꯒ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯄꯣꯟꯇꯦꯅꯦ ꯈꯔ ꯈꯨꯝꯗ꯭ꯔꯕꯗꯤ ꯊꯛ ꯀꯥꯈꯠꯂꯛꯇꯣꯏꯅꯤ ꯍꯣ ꯋꯥꯖꯥꯎꯗꯣ ꯃꯣꯏꯕꯥꯅ ꯌꯩꯊꯦꯛꯄ ꯉꯝꯕꯗꯤ ꯐꯩ ꯃꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯨꯒ ꯃꯨꯛꯅꯔꯤꯅꯦ ꯇꯧꯔꯤꯕꯗꯣ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯑꯩ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯗꯨꯒꯤ ꯃꯤꯗꯣ ꯑꯩꯅ ꯇꯥꯟꯖꯥ ꯆꯥꯕ ꯑꯃ ꯍꯦꯛ ꯐꯪꯕꯗ ꯃꯃꯨ ꯌꯩꯊꯦꯛꯀꯗꯧꯔꯤꯕꯅꯤ ꯄꯪꯎ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯃꯥꯅ ꯃꯉꯣꯟꯗ ꯄꯣꯠ ꯊꯥꯔꯣꯏꯒꯦ ꯈꯟꯕꯅꯤ ꯃꯥꯅ ꯁꯦꯜ ꯏꯆꯥꯎ ꯆꯥꯎꯏꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯁ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠꯇꯦ ꯌꯧꯗꯧꯔꯦ ꯇꯣꯛꯄꯤꯔꯣ ꯈꯤꯠ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯄꯣꯠ ꯃꯊꯪ ꯃꯊꯪ ꯊꯥꯔꯒ ꯂꯥꯛꯄꯅ ꯀꯨꯕꯦꯔꯒꯤ ꯄꯣꯠꯐꯝ ꯌꯧꯔꯛꯂꯤ ꯃꯣꯏꯕꯥ ꯈꯤꯠ ꯑꯣꯟꯁꯤꯟꯅꯕꯤꯔꯨꯔꯅꯨꯀꯣ ꯃꯝꯁꯤꯜꯂꯛꯂꯕꯅꯤ ꯉꯥꯡꯅꯕ ꯍꯧꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯂꯦꯞꯅꯔꯔꯣꯏꯕ ꯍꯥꯏꯅ ꯀꯨꯕꯦꯔꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯀꯨꯕꯦꯔ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯍꯧꯔꯛꯏ ꯑꯩ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯅꯣꯏꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯅꯊꯧꯗꯨ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯌꯧꯕ ꯉꯝꯗꯣꯔꯤ ꯂꯥꯏꯔꯔꯦ ꯍꯥꯏꯔꯕꯗꯤ ꯈꯔ ꯅꯊꯋꯥꯏ ꯌꯥꯎꯅ ꯇꯧꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯥꯏꯔꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯒꯤ ꯄꯣꯠ ꯊꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯤꯅꯤ ꯅꯪꯗꯧꯅ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯕ ꯑꯣꯏꯅ ꯈꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯕ ꯃꯥꯟꯕ꯭ꯔꯣ ꯇꯁꯦꯡꯅ ꯌꯦꯡꯅꯔꯨꯔꯗꯤ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯁꯦꯜ ꯈꯔꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯕꯣ ꯇꯣꯝꯕꯤꯅ ꯑꯁ ꯃꯣꯏ ꯕꯥꯕꯥ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯀꯨꯕꯦꯔꯅ ꯍꯣꯏꯅꯦ ꯅꯪꯅ ꯌꯥꯝ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯑꯔꯩꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯎ ꯑꯩꯒꯤꯁꯨ ꯄꯨꯊꯣꯔꯛꯀꯦ ꯍꯦꯛꯇ ꯌꯦꯡꯅꯁꯤꯅꯦ ꯑꯦ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨ ꯀꯔꯝꯅ ꯆꯠꯂꯤꯕ ꯈꯨꯗꯤꯡ ꯄꯨꯔꯒ ꯆꯠꯀꯅꯤ ꯌꯦꯡꯅꯤꯡꯂꯒꯅ ꯌꯨꯝꯗ ꯅꯣꯡꯃ ꯂꯦꯡꯕꯤꯔꯛꯎ ꯑꯗꯨꯒꯅꯦ ꯀꯌꯥꯝ ꯂꯩꯒꯦꯗꯣ ꯈꯪꯒꯅꯤ ꯅꯪꯒꯤ ꯅꯌꯨꯝꯗꯒ ꯂꯥꯛꯄ ꯁꯪꯕ ꯃꯤ ꯅꯠꯇꯦꯗ ꯅꯪꯅ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯂꯣꯏꯅ ꯁꯨꯗ꯭ꯔꯁꯨ ꯁꯦꯜꯌꯦꯛ 1,000 ꯑꯃꯇ ꯄꯨꯔꯛꯎꯗꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯃꯗꯨ ꯎꯔꯕꯗꯤ ꯑꯩ ꯑꯇꯩ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯣ ꯍꯌꯦꯡꯃꯛ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯅꯪꯒꯨꯝꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯍꯦ ꯀꯨꯕꯦꯔ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯊꯣꯝꯕꯗꯤ ꯀꯨꯕꯦꯔꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯇꯣꯝꯕꯤꯅ ꯅꯨꯃꯤꯗꯥꯡ ꯇꯥꯈ꯭ꯔꯦꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯊꯥꯎꯃꯩ ꯑꯃꯇ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯀꯔꯝꯅ ꯆꯠꯇꯧꯔꯤꯒꯦꯕ ꯄꯨꯡꯃꯝ ꯃꯝꯂꯤ ꯍꯩ ꯅꯨꯄꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯇꯨꯃꯤꯟ ꯇꯧ ꯆꯒꯠ ꯉꯥꯡꯒꯅꯨ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯗꯨꯒꯤ ꯀꯨꯕꯦꯔ ꯍꯥꯏꯕ ꯄꯨꯀꯪꯕꯗꯣ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯅꯤ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯇꯣꯝꯕꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯂꯃꯟ ꯈꯨꯝꯕꯗꯣ ꯇꯣꯛꯈ꯭ꯔꯣꯅꯦ ꯍꯌꯦꯡ ꯁꯦꯜꯌꯦꯛ 1,000 ꯑꯃ ꯎꯠꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯎꯠꯄꯤꯗꯧꯔꯤꯅꯣ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯁꯦꯜꯌꯦꯛ
ꯆꯃꯉꯥ ꯁꯨꯅꯕꯨ ꯎꯖꯗ꯭ꯔꯤꯅꯤ ꯏꯃꯤꯠꯁꯤꯗ. ꯃꯃꯥ ꯇꯥꯅꯤꯡꯗꯦ. ꯑꯩꯒꯤ ꯅꯨꯄꯤ ꯃꯥꯟꯖꯈꯤꯗ꯭ꯔꯦ. ꯌꯥꯔꯦꯁꯦ, ꯈꯔ ꯊꯨꯅ ꯌꯧꯅꯕ ꯇꯧꯔꯁꯤ. ꯅꯆꯥ ꯃꯀꯣꯛ ꯄꯥꯠꯄ ꯑꯃ ꯂꯩꯕꯗꯨꯁꯨ ꯃꯕꯨꯛ ꯂꯥꯝꯃꯤꯅ ꯀꯞꯄꯝꯃꯅꯤ. ꯀꯞꯄ ꯂꯥꯏꯔꯤ. ꯂꯝꯍꯣꯏꯅ ꯑꯃꯨꯛ ꯆꯦꯜꯂꯒ ꯆꯠꯂꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ. ꯑꯁ, ꯍꯩ ꯈꯪꯗꯦ ꯍꯩꯗꯤ ꯈꯪꯗꯦ. ꯀꯩꯅꯣ ꯃꯄꯥ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯖꯥꯠꯅꯤꯀꯣ. ꯃꯤꯅ ꯄꯪꯂꯥꯛ ꯂꯥꯛꯆꯕꯁꯦ ꯑꯩ ꯇꯨꯝꯕꯒ ꯌꯥꯔꯣꯏꯗꯧꯔꯤꯗ. ꯅꯔꯜꯗꯤ ꯂꯩꯇꯅ ꯋꯥꯖꯥꯎ ꯉꯥꯡꯗꯨꯕꯒꯤꯅꯤ. ꯃꯤꯉꯣꯟꯗꯁꯨ ꯄꯪꯇꯩ ꯇꯩꯅꯕꯤꯅꯣ. ꯑꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯝꯈ꯭ꯔꯦ. ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯝꯂꯒ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯝꯗꯥꯏꯒꯤ ꯆꯤꯡꯆꯦꯞ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯁꯟ ꯑꯅꯤꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯂꯨꯈꯥ ꯑꯃꯗ ꯑꯣꯟꯊꯈ꯭ꯔꯦ. ꯁꯟ ꯃꯥꯁꯨ ꯃꯝꯕꯅ ꯎꯗꯕꯅꯤ. ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯃ ꯑꯣꯟꯊꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯎꯅ. ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯝꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯑꯃꯝꯕꯗ ꯂꯥꯛꯄꯒꯤ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯂꯤꯕꯅꯦꯕ. ꯐꯔꯦ, ꯁꯤ ꯐꯥꯎꯗꯤ ꯁꯤ ꯌꯧꯗ꯭ꯔꯤ. ꯀꯗꯥꯏꯗ ꯇꯥꯈ꯭ꯔꯕꯖꯥꯠꯅꯣ ꯃꯃꯥꯗꯨꯅ? ꯑꯁꯤ ꯍꯥꯏꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯊꯣꯝꯕ ꯃꯁꯥꯗꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ, ꯀꯩꯅꯣ, ꯀꯅꯥꯅꯣ ꯁꯤꯅ? ꯑꯩꯕꯨ ꯎꯈ꯭ꯔꯒꯨꯝ ꯇꯧꯏꯗ. ꯅꯥꯀꯟꯗꯒꯤ ꯇꯣꯝꯕꯤꯅ ꯀꯧꯔꯛꯏ. ꯃꯣꯏꯕꯥ, ꯅꯣꯡ ꯉꯥꯜꯂꯝꯂꯦ, ꯌꯨꯝꯗ ꯆꯪꯉꯁꯤ. ꯉꯥꯏꯈꯣꯅꯦ. ꯑꯁꯤꯗ ꯇꯥꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯎꯈꯤꯕꯒꯨꯝ. ꯅꯪ ꯈꯪꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ. ꯃꯁꯛꯁꯦ ꯅꯣꯛꯅꯤꯡꯉꯤ ꯌꯥꯝꯅ. ꯃꯕꯨꯛ ꯈꯨꯀꯪꯁꯤꯒ ꯅꯣꯡꯀꯥꯛꯀ ꯂꯣꯡꯉ ꯇꯥꯔ ꯂꯩꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯃꯕꯨꯛ ꯄꯥꯏꯈꯩ ꯅꯣꯛꯆꯩ. ꯇꯣꯝꯕꯤꯅ, ꯀꯔꯤꯅꯣ ꯃꯣꯏꯕꯥ? ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ. ꯅꯪ ꯑꯩ ꯅꯠꯇꯕ ꯑꯃ ꯂꯩꯔꯕ꯭ꯔꯣ? ꯅꯪꯒꯤ ꯅꯨꯄꯥꯅꯤꯗꯤ ꯀꯩꯅꯣ? ꯃꯄꯥ, ꯑꯁꯤꯗ ꯇꯥꯔꯤꯁꯤ ꯅꯪꯅꯤ. ꯍꯣꯏꯅꯦ, ꯑꯩꯅꯤꯅꯦ. ꯀꯩꯅꯣ, ꯑꯩꯁꯤꯕꯨ ꯑꯅꯤ ꯊꯣꯛꯂꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯦꯡꯉꯤ. ꯅꯥꯀꯜꯗ ꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡ ꯑꯃꯨꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ, ꯃꯃꯥ, ꯆꯨꯝꯃꯤ. ꯏꯕꯥꯅꯤ ꯁꯤꯔꯦꯅꯦ. ꯏꯕꯥꯅꯤꯁꯤ ꯁꯤꯔꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ. ꯅꯪꯁꯨ ꯇꯥꯔꯒ ꯂꯩꯔꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯀꯞꯂꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯔꯛꯏ. ꯃꯄꯥ, ꯏꯕꯥꯅꯤ ꯁꯤꯔꯕꯅꯤꯅ ꯏꯕꯥꯅꯤꯒꯤ ꯏꯆꯥꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯆꯤꯡꯌꯥꯁꯤꯗ ꯃꯤ ꯑꯃꯠꯇꯁꯨ ꯇꯥꯕ ꯅꯠꯇꯦ. ꯃꯇꯣꯝꯇ ꯀꯔꯝꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ. ꯊꯣꯝꯕꯅ, ꯃꯃꯥ, ꯌꯥꯔꯤꯁꯦ. ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ. ꯑꯃꯨꯛ ꯍꯤꯡꯉꯨ ꯌꯥꯔꯣꯏ. ꯀꯞꯄꯅꯨ. ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯦꯟꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ? ꯏꯕꯥꯅꯤꯁꯤ ꯁꯤꯔꯕꯅꯤ ꯃꯄꯥ. ꯁꯤꯕ ꯍꯥꯏꯕꯁꯦ ꯂꯣꯏꯔꯕꯅꯦ. ꯑꯗꯨꯕꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯀꯞꯄꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯕ? ꯀꯥꯟꯅꯗꯦ. ꯁꯤꯔꯁꯨ ꯏꯆꯥꯗꯣꯛꯇ ꯌꯦꯡꯉꯨꯁꯤ ꯂꯥꯎ. ꯀꯃꯥꯏꯅꯕꯨ ꯂꯩꯔꯝꯗꯣꯏꯅꯣ? ꯆꯤꯡꯌꯥ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯂꯥꯛꯂꯒ ꯄꯣꯂꯣꯏꯕꯤꯔꯔꯣꯏ. ꯏꯆꯥꯁꯤꯁꯨ ꯀꯅꯥꯝꯇꯅ ꯌꯦꯡꯁꯤꯟꯕꯤꯔꯔꯣꯏ. ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯖꯔꯨꯏ. ꯑꯗꯨꯕꯨ ꯁꯣꯛꯄ ꯊꯦꯡꯕꯗꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ. ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛꯁꯨ ꯀꯞꯄꯤ. ꯋꯥꯔꯒ ꯑꯃꯨꯛꯁꯨ ꯇꯨꯝꯊꯩ. ꯑꯗꯨꯒ ꯆꯠꯄ ꯈꯔ ꯍꯩꯔꯛꯄꯗꯒꯤ ꯃꯈꯣꯡꯗꯨꯁꯨ ꯀꯥꯐꯩ ꯊꯥꯡꯂꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ. ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯖꯗ ꯀꯞꯇꯨꯅ ꯂꯩꯖꯩ. ꯑꯁꯨꯝꯅ ꯀꯅꯥꯅꯁꯨ ꯄꯣꯂꯣꯏꯕꯤꯗꯕꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯊꯋꯥꯏꯗꯨ ꯑꯗꯨꯃꯛ ꯚꯨꯠ ꯑꯣꯟꯗꯨꯅ ꯂꯩꯔꯤ. ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯗꯨꯕꯨꯁꯨ ꯀꯔꯤꯁꯨ ꯆꯥꯗꯕꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯤ. ꯇꯣꯝꯕꯤꯅ, ꯃꯄꯥ, ꯑꯩꯗꯤ ꯏꯆꯥꯅ ꯁꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ. ꯀꯔꯤꯅꯣ ꯃꯃꯥ? ꯃꯆꯥꯅ ꯁꯤꯔꯒ ꯍꯔꯥꯎꯏ? ꯅꯪꯕꯨ ꯚꯨꯠ ꯑꯣꯟꯕꯗꯒꯤ ꯀꯣꯛꯇꯨ ꯀꯩꯅꯣꯝ ꯇꯧꯔꯕ꯭ꯔꯥ ꯃꯃꯥ? ꯑꯩꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥꯅ ꯁꯤꯕꯗ ꯀꯞꯀꯗꯕ. ꯑꯩꯈꯣꯏꯁꯨ ꯁꯤꯔꯒ ꯂꯩꯔꯦ. ꯏꯆꯥꯁꯨ ꯁꯤꯔꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯁꯦ ꯐꯠꯇ꯭ꯔꯣ? ꯆꯨꯝꯃꯤꯅꯤ ꯃꯃꯥ, ꯅꯪ ꯌꯥꯝ ꯁꯤꯡꯉꯤ. ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯃꯄꯥ? ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯀꯥꯡꯉꯝꯗ, ꯇꯥꯏꯕꯪ ꯃꯤꯔꯛꯇꯁꯨ ꯇꯤꯟꯉꯝꯗ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ. ꯈꯪꯗ꯭ꯔꯦ ꯃꯃꯥ. ꯆꯤꯡꯌꯥꯁꯤꯗ ꯌꯨꯝꯊꯣꯡꯄ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯁꯤꯔꯕꯁꯨ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗ꯭ꯔꯦ. ꯃꯇꯥꯡꯗꯨꯗ ꯑꯇꯣꯞꯄ ꯚꯨꯠ ꯈꯔ ꯆꯪꯂꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ. ꯅꯈꯣꯏ ꯑꯅꯤ ꯑꯅꯧꯕꯔꯥ? ꯇꯣꯝꯕꯤꯅ, ꯑꯧ ꯃꯥꯅꯤ. ꯅꯈꯣꯏꯅꯤꯒꯤ ꯍꯛꯆꯥꯡꯂ ꯑꯥꯗ ꯇꯥꯔꯒ ꯂꯩꯔꯤꯁꯦ? ꯃꯥꯅꯤ. ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ. ꯈꯔ ꯂꯥꯞꯅ ꯁꯤꯌꯨ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯐꯝꯁꯤꯗ ꯁꯤꯖꯤꯟꯗꯅ ꯅꯝꯊꯤꯔꯦ. ꯑꯩꯈꯣꯏꯁꯨ ꯃꯐꯝꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ. ꯁꯤꯔꯝꯗꯥꯏꯗꯣ ꯄꯨꯡ ꯃꯝꯃꯝꯗꯅ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ. ꯏꯕꯣꯇꯣꯟꯅ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ. ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯨꯅ ꯂꯩꯔꯁꯤ. ꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯅꯥꯔꯒ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ. ꯃꯅꯝꯁꯦ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤꯕ. ꯃꯦꯉꯧꯕꯤꯅ, ꯍꯦꯔꯥ ꯏꯕꯣꯇꯣꯟ, ꯚꯨꯠ ꯅꯪꯕꯨ ꯀꯌꯥꯔꯛ ꯁꯤꯒꯦ ꯍꯥꯏꯕꯅꯣ? ꯀꯔꯤ ꯂꯩꯅꯥꯃꯨꯛ ꯅꯥꯔꯛꯈꯤꯗꯣꯔꯤꯒꯦ? ꯑꯩꯃ, ꯀꯥꯎꯏꯅꯦ. ꯑꯩꯈꯣꯏꯁꯤ ꯊꯋꯥꯏꯅꯤꯀꯣ. ꯑꯗꯨꯁꯨ ꯁꯤꯔꯕ ꯊꯋꯥꯏ. ꯑꯗꯣ ꯚꯨꯠ ꯑꯣꯏꯔꯁꯨ ꯃꯅꯝꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ. ꯃꯐꯝ ꯑꯝꯇ ꯍꯣꯡꯗꯣꯛꯁꯤ ꯋꯥꯅꯦ. ꯊꯣꯝꯕꯅ, ꯏꯇꯩꯃ, ꯇꯥꯗ,
ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯒꯤ ꯌꯨꯝꯗꯣ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅ ꯁꯤꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ. ꯑꯗꯨꯏꯗꯤ ꯃꯅꯝꯁꯨ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏ. ꯏꯕꯣꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯕꯣꯇꯣꯟ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯗꯨꯕꯨ ꯑꯃꯨꯛ ꯂꯩꯔꯨꯗꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯣ? ꯈꯔ ꯏꯀꯥꯏꯅꯦ, ꯂꯩꯇꯕ ꯀꯨꯏꯔꯕꯩꯔ ꯀꯩꯅꯣ? ꯃꯦꯡꯉꯧꯕꯤꯅ, ꯍꯣ ꯋꯥꯈꯜꯒꯁꯦ ꯏꯅꯧ ꯅꯧꯊꯣꯛꯇꯧ ꯃꯥꯜꯂꯤ ꯏꯕꯣꯇꯣꯟ. ꯎꯃꯪ ꯋꯥꯃꯪꯁꯤꯗ ꯁꯨꯝ ꯂꯩꯈꯤꯕꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ. ꯍꯩꯕꯨ ꯍꯩꯅꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ. ꯇꯣꯝꯕꯤꯅ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦ. ꯏꯅꯥꯎ, ꯅꯤꯡꯊꯝ ꯊꯥꯗꯁꯨ ꯏꯪꯂꯔꯣꯏ, ꯀꯥꯂꯦꯟ ꯊꯥꯗꯁꯨ ꯁꯥꯔꯔꯣꯏ. ꯏꯕꯣꯇꯣꯟꯅ, ꯏꯔꯥ, ꯃꯨꯠ ꯑꯩꯈꯣꯏꯕꯨ ꯁꯥꯕ ꯏꯪꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯥꯅꯦ? ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇ ꯇꯝꯅꯗꯨꯅ ꯀꯤꯍꯟꯕ, ꯑꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ. ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯌꯨꯝꯁꯨ ꯑꯝꯇ ꯇꯥꯗꯦ. ꯇꯝꯅꯅꯤꯡꯉꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦꯕ. ꯃꯦꯡꯉꯧꯕꯤꯅ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯊꯣꯝꯕꯒꯤ ꯃꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯦꯛ ꯇꯝꯅꯕꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯕꯨꯠ ꯃꯌꯥꯝꯗꯨ ꯅꯣꯛꯃꯤꯟꯅꯩ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯇꯣꯝꯕꯤꯍꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯦ. ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ. ꯁꯣꯝꯗꯅ ꯀꯨꯕꯦꯔꯗꯨ ꯊꯣꯝꯕꯅ ꯁꯦꯜ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯇꯕꯗꯨꯗ ꯁꯦꯜꯗꯨ ꯂꯩꯇꯕꯒꯤ ꯏꯀꯥꯏꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯈꯜꯂꯒ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯀꯔꯦꯝꯅꯔꯨꯒꯦ ꯈꯜꯂꯒ ꯅꯣꯡꯃ ꯊꯣꯝꯕꯅ ꯂꯩꯕ ꯆꯤꯡꯃꯥꯏꯗꯨꯗ ꯀꯨꯕꯦꯔꯗꯨ ꯂꯥꯛꯂꯝꯃꯤ. ꯂꯥꯞꯅ ꯀꯨꯕꯦꯔꯅ ꯁꯟꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯊꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ. ꯏꯆꯦ ꯏꯌꯥꯝꯕꯁꯤꯡ, ꯅꯅꯥꯎ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ, ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯕꯤꯌꯨ. ꯃꯌꯥꯝꯗ ꯇꯨꯃꯤꯟꯅ ꯂꯩꯅꯩ. ꯑꯗꯨꯒ ꯂꯣꯏꯅ ꯊꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩ. ꯑꯥꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤꯕꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯇꯝꯅꯕ ꯌꯥꯕ ꯇꯝꯅꯔꯒ ꯍꯥꯠꯁꯤ. ꯃꯥꯅꯅꯦ ꯏꯇꯩ ꯏꯅꯥꯎ ꯏꯆꯥꯒ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯤꯕꯁꯦ, ꯃꯥꯅ. ꯑꯗꯨꯒ ꯃꯥꯁꯨ ꯃꯨꯠ ꯑꯣꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯣꯠꯁꯤ. ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯌꯥꯏꯌꯦ. ꯁꯣꯝꯗꯅ ꯀꯨꯕꯦꯔꯗꯨ ꯊꯣꯝꯕꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯌꯧꯔꯕꯗ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯒ, ꯂꯥꯏꯔꯕꯒꯤ ꯌꯨꯝ ꯍꯥꯏꯁꯦ ꯍꯦꯛꯇ ꯇꯣꯉꯥꯟ ꯇꯥꯏꯅꯦ. ꯁꯟ ꯒꯥꯔꯤꯗ ꯂꯥꯛꯂꯕꯁꯨ ꯑꯁꯨꯛ ꯋꯥꯕ. ꯂꯥꯏꯔꯕ ꯍꯥꯏꯁꯤꯅꯤ. ꯃꯣꯏꯅ ꯂꯩꯇꯅ ꯀꯅꯥꯅ ꯂꯩꯕꯤꯗꯣꯏꯅꯣ ꯃꯐꯝꯁꯤꯗꯕꯣ? ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ ꯁꯤꯒꯤ ꯃꯐꯝꯁꯦ? ꯍꯥꯟꯅꯗꯤ ꯂꯥꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯆꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ. ꯃꯥꯅ ꯍꯦꯛ ꯎꯁꯤꯠꯃꯟꯗꯕꯗꯨꯗ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯂꯥꯛꯏꯕꯅꯤꯅꯦ. ꯌꯨꯝꯁꯤꯁꯨ ꯊꯣꯡꯒ ꯌꯥꯡ ꯍꯥꯡꯉꯤꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯝꯕꯕꯨ ꯀꯧꯏ. ꯂꯥꯏꯔꯕꯧ, ꯂꯥꯏꯔꯕ ꯊꯣꯝꯕ, ꯊꯣꯝꯕ, ꯊꯣꯝꯕ ꯂꯩꯇꯕ꯭ꯔꯣ? ꯃꯅꯨꯡꯗꯨꯗ ꯊꯣꯝꯕ ꯌꯥꯝ ꯁꯥꯎꯅꯤꯡꯏ. ꯑꯗꯨꯕꯨ ꯍꯥꯠꯂꯕꯁꯨ ꯈꯔ ꯂꯥꯛꯅꯈꯤꯒꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯃꯆꯥꯗꯨꯕꯨ ꯊꯥꯗꯣꯛꯏ. ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯧ ꯍꯥꯏꯍꯜꯂꯤ. ꯆꯍꯤ ꯑꯃꯃꯨꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯁꯟꯁꯥꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ, ꯄꯨꯄꯨ ꯆꯪꯉꯣ, ꯄꯥꯕꯗꯣ ꯏꯃꯨꯡꯗ ꯂꯩꯍꯧꯋꯦ. ꯀꯨꯕꯦꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯑꯗꯨꯒ ꯈꯟꯖꯩ, ꯀꯔꯤꯅꯣꯅꯦ, ꯆꯠꯄ ꯐꯥꯎꯕ ꯍꯩꯇ꯭ꯔꯤꯕ ꯁꯟ ꯁꯥꯔꯤꯕ ꯑꯉꯥꯡ ꯃꯥꯅ ꯋꯥꯒꯁꯦ ꯐꯖꯅ ꯉꯥꯡꯉꯤꯅꯦ. ꯍꯣꯏꯗ, ꯂꯥꯏꯔꯕꯅꯤꯅ ꯃꯤ ꯑꯇꯩꯒꯁꯨ ꯈꯔ ꯈꯦꯠꯅꯖꯕ ꯑꯣꯏꯔꯝꯒꯅꯤ. ꯐꯔꯦ ꯐꯔꯦ. ꯀꯨꯕꯦꯔ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯟ ꯑꯗꯨꯁꯨ ꯂꯧꯊꯣꯛꯇ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ. ꯀꯨꯕꯦꯔꯅ, ꯀꯔꯤꯅꯣꯗ ꯑꯣꯟꯊꯣꯛꯅ ꯃꯝꯈ꯭ꯔꯦ. ꯂꯥꯏꯔꯃꯟꯗꯅ ꯊꯋꯥꯏ ꯃꯆꯥ ꯑꯃꯠꯇ ꯐꯥꯎ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ? ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯆꯪꯂꯛꯄꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ. ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯥ ꯀꯔꯤꯅꯣ? ꯊꯣꯝꯕ, ꯑꯉꯥꯡꯗꯨꯅ ꯀꯔꯣꯝ ꯆꯪꯈ꯭ꯔꯦ? ꯃꯥꯅ ꯂꯝꯌꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯀꯨꯕꯦꯔꯒꯤ ꯃꯅꯪꯒꯟꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ. ꯑꯣꯏꯃ, ꯀꯩꯅꯣ? ꯀꯅꯥꯅꯣ? ꯊꯣꯝꯕ, ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯛꯅꯔꯛꯀꯅꯨꯀꯣ. ꯑꯩꯅ ꯀꯤꯕꯤꯗꯧ ꯅꯠꯇꯦ, ꯁꯨꯛꯀꯤ ꯀꯤꯗꯦ. ꯀꯨꯕꯦꯔꯒꯤ ꯄꯨꯛꯆꯦꯞꯇ ꯇꯤꯀꯤ ꯑꯃꯨꯛ ꯍꯣꯜꯂꯛꯏ. ꯑꯗꯨꯗ ꯀꯨꯕꯦꯔꯅ ꯅꯣꯛꯂꯒ, ꯍꯩꯅꯗꯦꯕ ꯇꯧꯔꯛꯀꯅꯨ, ꯍꯩꯅꯗꯦ ꯍꯥꯏꯕꯅꯤ. ꯍꯩꯅꯗꯦ ꯍꯥꯏꯔꯒ ꯂꯥꯏꯔꯕ ꯅꯪ ꯐꯥꯒꯤ ꯌꯥꯝ ꯍꯩꯔꯝꯃꯦ. ꯑꯩ ꯁꯤꯗꯣꯔꯦꯕꯅꯤ, ꯅꯣꯛꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦ. ꯍꯩꯃ. ꯑꯁꯨꯝꯅ ꯃꯊꯟꯇ ꯊꯔꯣ ꯑꯣꯟꯗꯨꯅ ꯅꯣꯛꯂꯤꯉꯩ ꯂꯨꯈꯝꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯔꯛꯏ. ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯊꯣꯝꯕ, ꯑꯩ ꯀꯤꯕꯤꯗꯦꯀꯣ, ꯑꯩ ꯁꯨꯛꯀꯤ ꯀꯤꯗꯦ. ꯃꯦꯡꯉꯧꯕꯤꯅ ꯅꯔꯣꯟꯗꯒꯤ, ꯑꯁꯦꯡꯕꯔꯣ? ꯀꯨꯕꯦꯔ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ. ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯧ ꯉꯧꯕ ꯃꯈꯩ ꯃꯌꯥ ꯍꯤꯒꯠꯂꯒ ꯀꯨꯕꯦꯔꯒꯤ ꯅꯔꯨꯝ ꯑꯗꯨꯗꯒꯤ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯊꯣꯛꯏ. ꯅꯪ ꯀꯅꯥ? ꯏꯃꯥ, ꯑꯩ ꯁꯤꯔꯦ. ꯏꯕꯣꯇꯣꯟꯅ, ꯁꯤꯗ꯭ꯔꯤ, ꯉꯥꯛ ꯂꯩꯔꯕꯗꯤ ꯁꯤꯔꯅꯤ. ꯍꯧꯖꯤꯛꯇꯤ ꯁꯤꯗ꯭ꯔꯤꯀꯣ. ꯀꯅꯥꯅꯣ? ꯅꯪꯅ ꯀꯅꯥꯅꯣ? ꯏꯕꯣꯇꯣꯟ ꯀꯧꯏ. ꯊꯣꯝꯕ ꯀꯥꯏ ꯂꯩꯒꯦ? ꯑꯩ ꯃꯥꯒ ꯎꯅꯒꯦ. ꯊꯣꯝꯕꯅ, ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯁꯤꯗꯤ. ꯎꯏꯃ, ꯊꯣꯝꯕ, ꯀꯩꯅꯣ? ꯅꯪꯗꯤ ꯍꯦꯟꯅ ꯊꯤꯖꯤꯜꯂꯝꯃꯦ. ꯃꯤꯒ ꯃꯥꯜꯂꯝꯗ꯭ꯔꯦ. ꯑꯣꯌꯥ, ꯑꯩ ꯃꯤ ꯅꯠꯇꯤꯌꯦ, ꯃꯨꯠ ꯑꯣꯜꯂꯕꯅꯦ. ꯍꯩꯗꯣꯛꯈ꯭ꯔꯦꯅꯦ.
ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ? ꯇꯣꯝꯕꯤꯅ ꯑꯣ ꯏꯇꯩ ꯏꯅꯥꯎꯁꯦ ꯕꯨꯠ ꯑꯣꯟꯖꯔꯦ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯒ ꯂꯩꯕꯗꯣ ꯇꯜꯂꯕ ꯑꯗꯨꯒꯤ ꯅꯍꯥꯟꯅꯅꯦ ꯕꯨꯠ ꯑꯣꯟꯖꯔꯦ ꯁꯤꯕꯨ ꯑꯃꯨꯛ ꯂꯣꯠꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯨꯕꯦꯔꯅ ꯕꯨꯠ ꯍꯥꯏꯕ ꯐꯥꯒꯤꯒꯤ ꯕꯨꯠꯂꯣ ꯑꯁꯦꯡꯕ ꯕꯨꯠꯂꯣ? ꯊꯣꯝꯕꯅ ꯍꯦꯔꯥ ꯄꯨꯀꯪ ꯐꯥꯒꯤꯒꯤ ꯕꯨꯠꯄꯨ ꯀꯔꯤꯒꯤ ꯑꯣꯟꯗꯣꯔꯤꯒꯦ ꯏꯖꯠ ꯂꯩꯇꯕ ꯋꯥ. ꯀꯨꯕꯦꯔꯅ ꯊꯥꯖꯗꯦ ꯕꯨꯠꯄꯨ ꯍꯦꯛꯇ ꯑꯣꯟꯅꯤꯡꯉꯦꯅ ꯑꯣꯟꯕ ꯌꯥꯕ. ꯇꯣꯝꯕꯤ ꯀꯨꯕꯦꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯒ ꯃꯅꯤꯡꯗ ꯆꯞ ꯑꯃꯨꯛ ꯂꯦꯞꯂꯒ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯛꯏ. ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ? ꯈꯪꯗꯦ ꯀꯅꯥꯅꯣ? ꯑꯩꯅꯦ ꯑꯩ. ꯑꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯕꯦꯔ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ. ꯑꯣꯏꯃ ꯌꯥꯝ ꯊꯤꯌꯦ ꯁꯤꯗꯤ. ꯊꯣꯝꯕꯅ ꯍꯩ ꯄꯨꯀꯪ ꯀꯩꯅꯣ ꯊꯤꯌꯦꯗꯤ? ꯀꯤ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯅꯪꯁꯨ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯅꯤꯀꯣ. ꯅꯨꯄꯥ ꯑꯇꯣꯞꯄꯁꯤꯗ ꯅꯈꯨꯠꯇꯨꯅꯒ ꯃꯃꯥꯏ ꯃꯃꯤꯠꯀ ꯈꯨꯝꯗꯨꯅ ꯇꯧꯔꯤꯗꯣ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯅꯨꯄꯥ ꯃꯃꯥꯡꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯏꯃꯥ ꯏꯄꯦꯝꯃ ꯕꯨꯠꯅꯦꯅ ꯇꯧꯕꯅꯤꯕ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯇꯧꯈꯤꯗ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦ. ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯏꯃꯥꯡꯃꯛꯁꯤꯗ ꯃꯌꯥꯒꯁꯦ ꯏꯒꯠꯂꯗꯅ ꯈꯨꯄꯥꯛꯁꯦ ꯍꯦꯛ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯃꯦꯡꯉꯧꯕꯤꯅ ꯍꯣꯟꯅ ꯇꯩꯅꯅꯥꯎꯒꯤ ꯑꯣꯏꯅꯕꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ. ꯃꯁꯤꯒꯤ ꯄꯨꯀꯪꯁꯦ ꯂꯛꯅꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯠꯄ꯭ꯔ ꯑꯃ ꯇꯧꯈ꯭ꯔꯁꯤ. ꯇꯝꯅꯔꯤꯅꯦꯅ ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯃꯥꯟꯁꯤꯜꯂꯦꯕ ꯅꯠꯇ꯭ꯔꯅꯦ ꯄꯨꯀꯪ? ꯅꯪꯁꯨ ꯀꯩꯁꯨ ꯀꯤꯔꯝꯃꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯇꯝꯅꯁꯦ. ꯀꯤꯗꯤ ꯀꯤꯌꯦ ꯑꯗꯣ ꯑꯩꯇꯗꯤ ꯍꯥꯠꯄꯤꯒꯅꯨ. ꯑꯩꯒꯤ ꯁꯦꯜ ꯃꯌꯥꯝꯗꯣ ꯑꯩ ꯁꯤꯈ꯭ꯔꯕꯗꯤ ꯀꯅꯥꯅ ꯄꯥꯏꯍꯧꯗꯣꯏꯅꯣ? ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ. ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ. ꯇꯣꯝꯕꯤꯅ ꯁꯛꯇꯥ ꯑꯁꯤꯒ. ꯊꯣꯝꯕꯅ ꯍꯦꯔꯥ ꯀꯨꯕꯦꯔ ꯍꯥꯏꯕ ꯄꯨꯀꯪ ꯅꯪ ꯍꯥꯠꯄꯤꯔꯔꯣꯏ ꯈꯜꯂꯝꯕꯅꯤ. ꯁꯤꯔꯝꯗꯥꯏ ꯐꯥꯎ ꯍꯦꯛ ꯃꯖꯥꯎꯁꯤ ꯇꯣꯛꯇꯦꯅꯦ. ꯍꯥꯠꯂꯒꯦꯗꯤ ꯍꯦ ꯁꯤꯔꯣ ꯅꯪ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯕꯦꯔꯒꯤ ꯄꯨꯛꯆꯦꯞꯇ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯄ ꯌꯥꯎ, ꯃꯁꯝꯅ ꯃꯅꯥꯀꯣꯡꯗ ꯊꯤꯟꯖꯤꯜꯂꯛꯄ ꯌꯥꯎ, ꯈꯣꯡꯌꯥꯗ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯂꯛꯄ, ꯁꯦꯒ꯭ꯔꯥꯛꯇ ꯍꯣꯠꯄꯅ ꯍꯣꯠꯄ ꯇꯧꯗꯨꯅ ꯀꯨꯕꯦꯔ ꯄꯨꯡ 2-3 ꯌꯥꯝ ꯋꯥꯅ ꯅꯣꯛꯍꯜꯂꯒ ꯑꯗꯨꯃꯛ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯊꯕ ꯉꯝꯗ ꯀꯨꯕꯦꯔꯁꯨ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ. ꯍꯦꯛ ꯁꯤꯕꯒꯗꯤ ꯀꯨꯕꯦꯔꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯇ꯭ꯔꯤ. ꯊꯣꯝꯕꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯊꯋꯥꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯁꯤꯈꯤꯕꯗꯤ ꯄꯨꯡꯃꯨꯛ ꯍꯦꯜꯂꯛꯑꯦ. ꯑꯇꯣꯞꯄ ꯗꯦꯁ ꯑꯃꯗꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯒꯤ ꯃꯐꯝ ꯑꯃꯗ ꯗꯣꯡ ꯗꯣꯡ ꯊꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨ ꯃꯈꯣꯏ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ. ꯃꯦꯡꯉꯧꯕꯤꯅ ꯀꯩꯅꯣ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯁꯤꯕꯣ? ꯇꯣꯝꯕꯤꯅ ꯑꯗꯨꯅꯦ ꯏꯆꯦ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ. ꯏꯕꯣꯇꯣꯟꯅ ꯍꯦꯔꯥ ꯃꯦꯡꯉꯧꯕꯤ ꯇꯝꯅꯒꯗꯕ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯂꯣꯏꯅ ꯄꯨꯟꯁꯤꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯀꯅꯥ ꯇꯝꯅꯗꯣꯔꯤꯒꯦ? ꯅꯣꯏ ꯁꯤꯗꯤꯕ ꯕꯨꯠꯅ ꯃꯣꯏꯅ ꯎꯔꯒ ꯀꯤꯕꯅ ꯂꯣꯏꯔꯦ. ꯌꯥꯝ ꯀꯤꯔꯝꯃꯅꯤꯍꯦ ꯅꯣꯏ. ꯊꯣꯝꯕꯅ ꯇꯥꯗ ꯄꯨꯟꯅ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯁꯤ ꯑꯗꯨꯒ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯂꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯊꯤꯜꯂꯤꯕꯗꯨ ꯊꯣꯝꯕ ꯍꯣꯏꯒꯤ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ. ꯇꯣꯝꯕꯤꯅ ꯏ ꯃꯄꯥ ꯑꯃꯥꯡꯁꯪꯗꯅꯦꯃꯤ ꯁꯣꯏꯗ꯭ꯔꯦ ꯇꯝꯅꯕꯅꯦꯃꯤ ꯅꯪꯕꯨ. ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ. ꯃꯁꯛꯅꯤꯅ ꯃꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯔ ꯐꯖꯔꯝꯕꯅꯤ. ꯕꯨꯠ ꯑꯣꯟꯕꯗꯒꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯁꯛꯇꯝꯗꯣ. ꯑꯁꯤ ꯍꯥꯏꯅꯔꯤꯉꯩꯗ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯔꯣ. ꯑꯩ ꯃꯅꯝꯁꯤꯅ ꯁꯤꯒꯗꯧꯔꯤ. ꯇꯥꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯣꯝꯕꯅ ꯆꯨꯝꯃꯤꯅꯤ. ꯃꯄꯥꯟꯗꯒꯤ ꯂꯣꯜꯂꯒ ꯂꯩꯕꯅꯦꯕ ꯊꯣꯡꯁꯦ. ꯃꯥꯗꯤ ꯃꯊꯣꯏ ꯑꯁꯦ ꯐꯥꯎꯗꯣꯛꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯃꯥꯡꯁꯪꯁꯤꯗ ꯍꯦꯛ ꯐꯥꯎꯗꯣꯔꯛꯏꯗ. ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯇꯥꯡ ꯑꯗꯨꯗ ꯃꯦꯡꯉꯧꯕꯤ ꯁꯨꯁꯨꯠ ꯀꯞꯄꯛꯏ. ꯏꯕꯣꯇꯣꯟꯅ ꯏꯪꯒꯦꯜ ꯊꯥꯒꯤ ꯁꯅꯥꯔꯩ ꯅꯪꯅ ꯑꯃꯨꯛ ꯀꯞꯄꯤꯗꯨꯅ ꯀꯩꯗꯧꯔꯦ? ꯊꯣꯝꯕꯅ ꯀꯩꯅꯣꯗ ꯇꯥꯗ ꯕꯨꯠ ꯑꯣꯟꯕꯗꯒꯤ ꯀꯣꯛꯀꯥꯗꯣ ꯍꯥꯏꯐꯦꯠ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯕ꯭ꯔꯣ? ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩ ꯀꯥꯏꯅꯗꯤ ꯍꯥꯏꯅꯩ. ꯏꯪꯒꯦꯜ ꯊꯥꯒꯤ ꯁꯅꯥꯔꯩꯗꯤ ꯀꯩꯅꯣ? ꯍꯣꯏꯁꯨ ꯈꯪꯉꯤ. ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯅ ꯀꯞꯂꯛꯄꯁꯤꯗꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯅꯠꯇꯦ ꯀꯔꯤꯕꯨ ꯆꯥꯅꯔꯤꯒꯦꯕ ꯃꯥꯅ ꯀꯞꯂꯤꯅꯦ ꯇꯧꯔꯤꯁꯦ? ꯏꯊꯤ ꯊꯤꯈꯩ. ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥꯗ. ꯃꯣꯏꯒꯤ ꯑꯃꯥꯡꯁꯪ ꯑꯁꯤ ꯎꯕꯗ ꯊꯥꯏꯅ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯌꯣꯡꯆꯥꯛ ꯄꯟꯊꯥꯗ ꯃꯅꯨꯡ ꯆꯪꯕꯁꯦ ꯈꯔ ꯇꯣꯏꯅ ꯆꯪꯅꯕ ꯀꯥꯟꯗꯨꯗ ꯃꯣꯏ ꯃꯄꯥꯗꯣ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕ. ꯑꯗꯨꯗ ꯑꯩꯅ ꯑꯃꯥꯡꯁꯪꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯟꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯃꯄꯥꯕꯨ ꯀꯧꯊꯣꯛꯆꯈꯤꯕ. ꯑꯗꯨꯒꯗꯤ ꯀꯣꯟꯅ ꯊꯪꯗ ꯃꯅꯨꯡ ꯆꯪꯕ ꯐꯪꯖꯔꯦ. ꯂꯣꯏꯔꯗꯨꯅ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦꯅ ꯇꯧꯕꯗ ꯈꯣꯡꯐꯝꯁꯦ ꯆꯥꯍꯧꯗꯗꯨꯅ ꯏꯈꯣꯡ ꯑꯁꯦ ꯊꯤꯒꯣꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯊꯔꯒ ꯀꯣꯛꯁꯤꯅ ꯃꯐꯝ ꯆꯥꯗ ꯌꯩꯈꯤꯕꯗꯒꯤ ꯑꯩꯁꯦ ꯊꯋꯥꯏ ꯊꯥꯈꯤꯕꯅꯦ. ꯃꯤꯠꯀꯨꯞꯇꯣ ꯑꯁꯤꯗꯤ ꯊꯣꯝꯕ ꯍꯣꯏꯒꯤ ꯑꯃꯥꯡꯁꯪꯁꯤ ꯎꯕꯗ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯎꯔꯛꯑꯦ.
ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯀꯞꯄꯤ ꯇꯣꯝꯕꯤꯅ꯫ ꯏꯆꯦ ꯋꯥꯔꯤꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦꯕꯨ ꯑꯩ ꯍꯟꯗꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯑꯦ꯫ ꯏꯆꯦꯒꯤ ꯍꯛꯆꯥꯡ ꯂꯧꯈꯠꯄꯗ ꯑꯣꯏꯔꯝꯒꯗꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯆꯨꯝꯃꯦ꯫ ꯑꯩꯅ ꯉꯁꯤ ꯊꯋꯥꯏ ꯑꯁꯦ ꯁ꯭ꯋꯔꯒ ꯊꯛꯇ ꯀꯥꯕ ꯐꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯂꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯌꯣꯡꯆꯥꯛ ꯄꯟꯊꯥꯅꯤꯅ ꯃꯤꯌꯥꯝꯗꯣ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯃꯛꯅ ꯐꯥꯎ ꯑꯩꯕꯨ ꯂꯧꯈꯠꯄꯤꯗꯦ꯫ ꯑꯗꯨꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯊꯝꯈꯤ꯫ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯑꯁꯨꯝꯅ ꯂꯩꯔꯤꯕꯅꯦ꯫ ꯇꯣꯝꯕꯤꯅ ꯀꯨꯏꯔꯦꯗ ꯃꯅꯨꯡ ꯆꯪꯕꯒ ꯐꯪꯈꯤꯗꯕ, ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ꯫ ꯏꯕꯣꯇꯣꯟꯅ ꯐꯔꯦ, ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯊꯣꯡꯁꯦ ꯍꯥꯡꯕ ꯀꯥꯎꯔꯦ꯫ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯕ ꯇꯥꯔꯦ꯫ ꯁꯤꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯔꯗꯤ ꯀꯩ ꯑꯣꯟꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯣꯡꯁꯦ ꯍꯥꯡꯕꯤꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯂꯨꯏ꯫ ꯃꯈꯣꯏꯁꯨ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯥꯎꯗꯣꯔꯛꯄ ꯌꯥꯗꯕ? ꯃꯐꯝ ꯆꯥꯗꯅ ꯍꯦꯛ ꯐꯥꯎꯗꯣꯛꯏꯗ꯫ ꯑꯩꯁꯤ ꯁꯤꯔꯕ꯭ꯔꯣ? ꯊꯣꯝꯕꯅ ꯁꯤꯔꯦꯅꯦ, ꯈꯪꯗ꯭ꯔꯤꯕ ꯅꯪ? ꯇꯨ ꯑꯁꯤꯗ ꯃꯕꯨꯛ ꯏꯀꯪ ꯀꯪꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯔꯤꯁꯦ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ꯫ ꯑꯣ ꯑꯩ ꯑꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯕꯦꯔꯗꯨ ꯀꯞꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯈꯔ ꯃꯈꯩꯗꯤ ꯌꯥꯅꯔꯛꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯇ꯭ꯔꯦ꯫ ꯀꯨꯕꯦꯔꯁꯨ ꯋꯥꯖꯥꯎ ꯉꯥꯡꯈꯤꯗ꯭ꯔꯦ, ꯊꯣꯝꯕꯁꯨ ꯀꯨꯕꯦꯔꯗ ꯌꯦꯡꯊꯤꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ ꯑꯁ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯊꯧꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯃꯤꯗ ꯅꯠꯇ꯭ꯔꯒ ꯌꯨꯝꯁꯤꯡꯗ ꯈꯔ ꯈꯔ ꯇꯝꯅꯖꯒꯗꯕꯁꯤꯁꯨ ꯈꯨꯜꯁꯤꯗ ꯌꯨꯝ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ꯫ ꯂꯝ ꯀꯣꯏꯕ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯃꯅꯤꯗ ꯂꯥꯛꯂꯕꯁꯨ ꯈꯔ ꯐꯩ, ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯇꯦ꯫ ꯑꯣꯟꯊꯣꯛ ꯋꯥꯈ꯭ꯔꯦꯗ꯫ ꯊꯣꯝꯕ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯀꯨꯕꯦꯔꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯎꯒꯪ, ꯁꯍꯔꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ, ꯆꯠꯂꯨꯁꯤꯗꯅ꯫ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯃꯤ ꯈꯔ ꯂꯩ, ꯑꯗꯨꯗ ꯆꯪꯂꯒ ꯇꯝꯅꯔꯨꯁꯤ꯫ ꯌꯥꯏꯅꯦ꯫ ꯑꯩꯁꯨ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯏꯃꯨꯡ ꯌꯥꯝ ꯂꯩꯕꯅꯤ, ꯑꯗꯨ ꯇꯝꯅꯔꯨꯁꯤ꯫ ꯑꯗꯣ ꯑꯩꯒꯤ ꯁꯦꯜ ꯃꯌꯥꯝꯗꯨꯁꯨ ꯑꯃꯨꯛꯇ ꯌꯦꯡꯖꯔꯒꯦꯀꯣ, ꯎꯗꯕ ꯀꯨꯏꯔꯦ꯫ ꯃꯇꯨ ꯃꯆꯥꯗꯤ ꯎꯅꯤꯡꯉꯦ ꯍꯥꯏꯗꯤ ꯁꯦꯜꯗꯨ ꯎꯅꯤꯡꯉꯤ꯫ ꯏꯕꯣꯇꯣꯟꯅ ꯀꯔꯤꯅꯣ ꯁꯍꯔ ꯇꯥꯟꯅ ꯆꯠꯂꯒ ꯇꯝꯅꯔꯨꯁꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯤꯅ ꯇꯧꯅꯕ ꯊꯕꯛꯂꯣ? ꯃꯦꯉꯧꯕꯤꯅ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯁꯍꯔ ꯀꯥꯏꯗꯣ ꯆꯠꯆꯅꯤꯡꯉꯤ꯫ ꯍꯤꯡꯂꯤꯉꯩ ꯆꯠꯄ ꯐꯪꯍꯧꯗ꯭ꯔꯕꯅꯤꯅ ꯁꯤꯔꯀꯥꯟꯁꯤꯗ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯇꯪ ꯆꯠꯄꯗꯤ ꯌꯥꯏ ꯀꯩꯅꯣ꯫ ꯅꯍꯥꯟꯅ ꯆꯠꯆꯔꯝꯗꯧ ꯄꯣꯠꯅꯤ, ꯋꯥꯈꯜ ꯍꯦꯛ ꯑꯣꯏꯔꯨꯗꯦꯗ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯍꯧꯍꯧ ꯇꯧꯗꯨꯅ ꯁꯍꯔ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯅꯔꯤ꯫ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯝꯕꯒꯤ ꯃꯆꯥ ꯃꯀꯣꯛ ꯄꯥꯠꯄꯗꯨ ꯁꯟꯁꯥ ꯁꯥꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯗ ꯎꯕꯗ ꯇꯣꯝꯕꯤꯅ ꯑꯩꯃꯥ, ꯏꯆꯥꯒꯁꯦ ꯅꯍꯥꯟꯈꯩ ꯅꯤꯡꯁꯤꯡꯗꯦ, ꯀꯥꯏ ꯆꯠꯂꯨꯏꯖꯥꯠꯅꯣ? ꯍꯧꯖꯤꯛꯇ ꯎꯔꯒ ꯅꯤꯡꯁꯤꯡꯉꯛꯏ ꯋꯥꯅꯤ꯫ ꯑꯉꯥꯡꯗꯨꯅ ꯁꯍꯔꯗ ꯆꯠꯂꯨꯏꯅꯤ, ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯝꯅꯔꯨꯏꯕ꯫ ꯊꯣꯝꯕꯅ ꯄꯦꯜꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯐꯥꯎ ꯀꯥꯏꯗ ꯇꯝꯅꯗꯣꯏꯅꯣ ꯈꯪꯗꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯅ ꯂꯦꯜꯂꯤ, ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯃꯥꯅ ꯍꯥꯟꯅ ꯚꯨꯠ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯝꯅꯕ ꯁꯨꯛ ꯌꯥꯝ ꯂꯥꯝ ꯆꯠꯂꯝꯃꯤꯅꯦ꯫ ꯃꯥꯅ ꯍꯦꯟꯅ ꯃꯀꯣꯛꯁꯤ ꯐꯩ꯫ ꯑꯩꯈꯣꯏ 5 ꯁꯨꯔꯤꯁꯦ ꯅꯣꯡꯃꯇ ꯀꯣꯛ ꯊꯣꯛꯇꯦꯕ, ꯉꯁꯤꯈꯛ ꯍꯥꯏꯅꯔꯤꯁꯦ꯫ ꯀꯨꯕꯦꯔꯅ ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯅꯤꯡꯂꯕꯅꯦ, ꯅꯣꯏꯅ ꯑꯩꯁꯦ ꯑꯄꯪꯕ ꯁꯤꯔꯛꯀꯗ꯭ꯔꯅ ꯍꯧꯗꯣꯛꯇꯕꯅꯤ ꯋꯥꯐꯝꯁꯦ꯫ ꯏꯕꯣꯇꯣꯟꯅ ꯑꯗꯨ ꯁꯤꯡꯉꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ? ꯌꯦꯡꯉꯨ, ꯃꯇꯝ ꯀꯌꯥꯝꯅꯅꯣ ꯑꯩꯈꯣꯏꯅ ꯃꯥꯡꯉꯛꯏꯁꯦ꯫ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯐꯥꯎ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯁꯍꯔ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕꯒꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯅꯣꯏꯗꯤ ꯁꯍꯔ ꯃꯆꯥꯅꯤ, ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯄꯪꯁꯤꯗꯤ ꯀꯪꯂꯤꯕ ꯅꯕꯨꯛꯇꯨꯒ ꯄꯪꯉꯤꯕ ꯏꯕꯣ, ꯃꯤ ꯑꯣꯏꯔꯣꯏꯍꯦ꯫ ꯊꯣꯝꯕꯅ ꯃꯤꯕꯨꯗꯤ ꯑꯃꯠꯇ ꯑꯣꯏꯗꯗꯅ ꯚꯨꯠ ꯑꯣꯜꯂꯤꯁꯤꯅꯤꯅꯦ꯫ ꯏꯕꯣꯇꯣꯟꯅ ꯌꯥꯔꯦ, ꯅꯆꯤꯟꯗꯣ ꯑꯃꯨꯛ ꯈꯨꯝꯅꯔꯅꯨ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯍꯔ ꯇꯝꯅ ꯂꯥꯛꯂꯤ꯫ ꯁꯍꯔ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏꯗꯤ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯊꯣꯛꯂꯤ꯫ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪ, ꯑꯃꯗ ꯑꯃꯨꯛ ꯆꯪ, ꯇꯝꯅꯅꯤꯡꯕ ꯃꯑꯣꯡꯗ ꯇꯝꯅꯕ, ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏ ꯑꯣꯛꯅꯍꯟꯕ ꯀꯌꯥ ꯇꯧꯗꯨꯅ ꯁꯍꯔ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯃꯝꯗ ꯆꯪꯕ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯤꯡꯗ ꯇꯝꯅꯕꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯔꯛꯄꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯂꯩ ꯈꯪꯂꯕꯗ ꯁꯍꯔꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯄꯣꯠꯂꯣꯏꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯁꯍꯔ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ, ꯁꯟ ꯒꯥꯔꯤꯁꯤꯡ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨꯗ ꯃꯅꯤꯡꯗ ꯅꯞꯇꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯦꯉꯧꯕꯤꯅ ꯑꯁ, ꯁꯒꯣꯜ ꯒꯥꯔꯤꯒ ꯇꯣꯡꯂꯗꯅ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ, ꯍꯤꯡꯂꯤꯉꯩꯗ ꯍꯦꯛ ꯆꯠꯄ ꯐꯪꯗꯅ ꯇꯣꯛꯏꯗ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯣꯠꯂꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯔꯦꯗ,
ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯕꯗꯗꯤ ꯃꯈꯣꯏ 6ꯇꯤ ꯁꯨꯏ ꯍꯥꯏꯕꯅꯤ. ꯑꯅꯤꯈꯛ ꯐꯪꯕꯗ ꯉꯥꯏꯔꯤꯅꯦ. ꯇꯣꯝꯕꯤꯅ ꯏꯁ ꯅꯝꯊꯤ ꯀꯥꯏꯅ ꯃꯥꯅꯦꯅ ꯅꯝꯊꯤꯈ꯭ꯔꯦ. ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ. ꯀꯨꯕꯦꯔ ꯅꯣꯏꯒꯤ ꯃꯔꯤ ꯃꯇꯥꯔꯣ? ꯅꯠꯇꯦꯍꯦ, ꯃꯁꯛꯀ ꯈꯪꯗꯦꯗ. ꯃꯁꯛꯁꯤ ꯎꯕꯗ ꯅꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯍꯪꯉꯤꯅꯤ. ꯏꯕꯣꯇꯣꯟꯅ ꯌꯥꯔꯁꯦ ꯉꯥꯡꯅꯔꯅꯨ. ꯑꯩꯈꯣꯏ ꯀꯥꯏꯅꯒꯗꯧ ꯃꯇꯝꯁꯦ ꯅꯛꯁꯤꯜꯂꯛꯂꯕꯅꯤ. ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯍꯛꯆꯥꯡꯁꯤꯡꯗꯨ ꯂꯣꯏꯅ ꯐꯪꯂꯦ. ꯑꯁꯨꯝꯅ ꯐꯪꯂꯕꯗ ꯄꯣꯠꯂꯣꯏꯅꯕ ꯊꯧꯔꯥꯡ ꯂꯣꯏꯈ꯭ꯔꯦ. ꯇꯣꯝꯕꯤꯅ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯃꯩ ꯂꯣꯏꯅ ꯊꯥꯈꯤꯗꯧꯔꯦ. ꯃꯦꯉꯧꯕꯤꯅ ꯑꯩꯈꯣꯏꯁꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯣꯏꯅ ꯀꯥꯏꯅꯔꯅꯤꯀꯣ. ꯏꯕꯣꯇꯣꯟꯅ ꯑꯩꯗꯤ ꯂꯩꯔꯝꯂꯦꯟꯗꯒ ꯀꯥꯅꯤꯡꯗ꯭ꯔꯦꯗ. ꯁꯨꯃꯥꯏ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯏ. ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨ ꯂꯩꯕꯁꯦ. ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯔꯝꯒꯗꯧꯕ. ꯀꯨꯕꯦꯔꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦ. ꯅꯍꯥꯟꯅ ꯁꯤꯖꯔꯝꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯅꯤ. ꯑꯩ ꯄꯦꯟꯗ꯭ꯔꯤ, ꯕꯨꯠ ꯑꯣꯏꯅꯤꯡꯉꯤ. ꯑꯩꯗꯤ ꯁꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ. ꯅꯣꯏꯅ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯄꯨꯝꯕꯁꯨ ꯆꯨꯝꯊꯣꯛꯄꯤꯔꯦ. ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯇ ꯉꯥꯏꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥ ꯄꯨꯝꯕ ꯉꯥꯡꯅꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯑꯃꯃꯝ ꯃꯃꯤ ꯁꯥꯝꯅꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯋꯥꯏ ꯑꯣꯏꯗꯨ ꯂꯩꯔꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯂꯦꯟꯗ ꯀꯥꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯟꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃ ꯑꯣꯏꯅ ꯁꯍꯔꯗ ꯊꯥ ꯑꯃꯅꯤ ꯈꯦꯟꯅꯔꯒ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯃꯝ ꯄꯣꯛꯂꯛꯇꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯈꯤ.